Positive oiba mi mari lekhidre punna nifu mari sure. Pung kun mari da anauba positive case am nipan hengatki kut chani nifu manga discharge tauki. Haukiba pung kun mari da tongan ba hospital da Assam Rifles personnel ama yauna COVID-19 positive oiba mi mari lekhidaba loinana state asida COVID-19 na maram oiduna lekhidaba mi punna nifu mari sukre. Laikhidraba Singh adudi ani suba Assam Rifles के पर्सनल आशुतोष कुमार चाही निफु निथोय मोहम्मद इनायत हुसैन चाही हुम्फु निपान मिनुथोंग हत्ता प्रमोदिनी नोमाइतेम चाही हुमजामरी सगोल तोंबा अमसुंग मोहम्मद नऊद्दीन चाही निफु तरु खाबै सोइनी चिंगी महिरोय लुप सिंह सेप्टेम्बर 13 दगी पुंग निफु निपान की बन कौख्रे मणिपुर लेंगाक्ता तांदुना लाकपा डिमांड सिंह थबक तो ओंथोक्तबगी मायोक्ता चिंगी महिरोय लुप सिंह था सिगी 13 दगी मणिपुर पुंबदा पुंग निफु निपान की बन कौख्रे All Tribal Students Union Manipur Achumna Thopa Cherol Amana Hai Chingi Mahero Lup Singh Kuki Student Organization KSO All Naga Students Union Manipur Ansam Amasung Manipur Lenga Anigi Marakta Mahero Lup Singhi Charter of Demand Ki Matangda Mamang Chahi Ki Agastara Humdoida Yanakiba Wapam Asi Ngasi Phawa Lenga Asin Thabak to Onthoktana Lairi Charter of Demand Sing Thabak to Onthokani Haibaki Lengang na Thajaba Pikrabasu Thabak to Onthoktabagi Matangda Tha Sigi Tareta Lamfelda Labour Mar Community Hall da Mahero Loop Ahum Asigi Mifam Pangthoktuna Manipur Pumbada Pung Nifu Nipan ki Interstate Ban Kaunaba Firep Launa Kibani Hairi Layung Ulakpa Miyoi Kudimak RT-PCR da test taugadabani Rapid Antigen Test ki result negative laglaba COVID-19 ki Layung Ulakdaba Miyoi Sing Real Time Polymerase Chain Reaction RT-PCR test sungsoi dana state sing na taugadabani haina Ministry of Health and Family Welfare na state amadi Union Territory sing da khanghankre Minister Bishwajit na lenga ki mathakta court ta wakat kre UNACO school mai thaba nomai kaptuna mi sohanbagi case ta court na miyoi kunmathoi da notice issue taukre Mikhal gi mai pakpagi rally da sarug yakhiba singna UNACO school khomon mai thakiba amasung nomai kaptuna miyoi kya sohan kiba thodokki matangda laukhatpa case peningai oidre haina lenga asigi makhada cabinet minister oiriba thongam Bishwajit na Manipur lenga ki home department ki mathakta criminal petition ama court ta file tawkre criminal petition adu chahi asigi haukiba agastara da minister masamak amasung N Devendra koba miyoi anina petitioner oiraga Manipur lenga ki additional chief secretary principal secretary commissioner home da tharakpani high court of Manipur gi chief justice Ramalingam Sudhakar da tharakiba criminal petition aduda respondent oina Manipur gi director general of police Irilbung police station gi OC amasung UNACO group of company gi chairman hablakki Minister reshuffle thuna tawraba yai Henry Susindro minister oiraba yai Chahi ahumga tha taruk haukraba nongthongbam biren na luchingba BJP gi chungsinaba lengak athuba matamda minister reshuffle tawraba yai haina thajaba yaba mafamdagi phangba pauna hairi khwaidagi nongna phangba pau asina hai minister reshuffle tawbagi matangda chief minister nongthongbam biren gi apamba da center na athingba amata piroi haina khanghalakhiba leire adumakpu minister khara mafam lokthokadabana reshuffle tawruraga manungda kainarakadra haibagi matangda nakhai sengna phirep amamam longnanaba chief minister nongthongbam na Union Home Minister Amit Shah unaba chatlaba yai karigumba mahangna Union Home Minister unadana reshuffle tawge haiba taragadi tha asigi 13 phawbagi manungda tawraba yai natraga mahangna Delhi da chatkani hairaga matam khajiktang thengtharaba yai Nongna school hangdoktringei da tuition fee salary gi issue hana loisinbiu association State asida mahi tampham sangsing nongna hangdoktringei da private school singi tuition fee salary issue hana loisinbiu haina United Association of Recognized School of Manipur UARSOM na phongdorakli Lup asigi president amadi general secretary anina puna khuyek piduna thadorapa cherol amana hai handa Manipur lenga ki education department na matam sangna leiraklaba private school singi tuition fee salary issue asigi matangda oithokpa yaroidaba warep ama lawkhiba asimag lup asina nungaitaba phawi Leba asigi atopa state sing adugi lengak na maru oiba stakeholder school authority oja sing amasung mahirui singi mama mapa ka punna tana duna lockdown manung singi oina private school singi issue sing loina afaba ruwaroi sin ama purakna honari adubu state asigi education department ki oiba mityeng da yengduna waroi sin purakna basiliba asi laibak thibani Thawal shopping complex ta leiba dukan amadi vendor public notification thoktana allotment tokthoklamle Thawal municipal council TMC Thawal gi hauji hangduna leiriba asset sing haibadi Thawal bazar nupi kaithel da vendor plot marfu mathoi agriculture office Thawal gi manakta leiriba municipality shopping complex ta dukan marfu nipan amadi vendor plot changkun asi public notification thoktana amadi open letter tawdana council asigi chairperson TS Shamo Singh amadi councilor singna huran lanada September gi tang 3 da allotment tawkibagi chingnaba leire hairi
World Suicide Prevention Day numitta miyoi ama mathanta thori yalaga siramle. Ngasi malemgi oina Suicide Prevention Day numit asida Imphal West District ki Pachoi Police na konba khombong mamang lekai dagi miyoi ama thori yalaga siramle. Laikhidraba miyoi dugi maming Khomjang Gambhir Singh chahi humudra thoi apopa laikhidraba Lasmon kawi khombong mamang lekai dagini maha khombong kaithel phauraga cheliba maklang turel mathakta chairen khomba lai mapada saba thong amada thori yanduna siraga leirambada ayu anganbada walking chatpa miyoi singna thengnarakibani hairi. DRS amasu suspend tawkre khungangi miyam da chahi amada numichaman dagi tadana thabak pinabagi pandam thamliba MG Narega Mahatma Gandhi National Rural Employment Guarantee Act ki senpham naron da lokthokpa thingnaba Rural Development and Panchayati Raj Minister Thongam Bishwajit na akanba thabak lokhalakpagi manung chana ngasisu DRS Gram Rozgar Sahayak amasu thabaktagi suspend tawkibaga loinana mari leinaba pradhan amasung member sing da su sokos notice thakre. Thabaktagi suspend tawkraba DRS adugi mamingna sapam ranade kawi kaisam thong to leiraktegini Maha Imphal West District ki Haurang Sabal CD block ki manung chanba Fumlau Gram Panchayat ki DRS oibani Mahapu thabaktagi suspend tawbaga mari leinaba order amasu Rural Development and Panchayati Raj ki director na thokre.